ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯥꯕꯨꯡ ꯒ꯭ꯌꯥꯅ ꯆꯠꯊꯣꯛꯆꯝꯅ ꯏꯕꯤꯔꯛꯄ ꯃꯁꯥꯅ ꯌꯥꯗꯕ ꯅꯨꯄꯤ ꯂꯧꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ, ꯑꯗꯨꯒ ꯅꯣꯛꯄꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯣꯛꯅꯤꯡꯒꯅꯤ꯫ ꯇꯥꯕꯕꯨ ꯍꯧꯈ꯭ꯔꯕꯗꯤ ꯂꯣꯏꯕ ꯐꯥꯎꯕ ꯁꯣꯏꯗꯅ ꯇꯥꯅꯤꯡꯒꯅꯤ꯫ ꯃꯁꯥꯅ ꯁꯨꯡꯌꯥ ꯌꯥꯗꯕꯤ ꯅꯨꯄꯤ ꯑꯃꯕꯨ ꯅꯝꯗꯨꯅ ꯂꯧꯈꯤꯕꯒꯤ ꯋꯥꯔꯤꯅꯤ꯫ ꯒꯨꯟꯗꯥ ꯇꯧꯔꯒ ꯅꯝꯍꯥꯗꯨꯅ ꯐꯥꯔꯒ ꯂꯧꯈꯤꯕ ꯅꯠꯇꯦ, ꯃꯟꯇ꯭ꯔ ꯖꯟꯇ꯭ꯔ ꯁꯤꯖꯤꯟꯅꯗꯨꯅ ꯁꯨꯝꯍꯠꯂꯒ ꯂꯧꯕꯁꯨ ꯅꯠꯇꯦ꯫ ꯅꯨꯄꯤ ꯃꯁꯥꯅ ꯃꯊꯃꯣꯏ ꯑꯣꯜꯂꯛꯇꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯅꯨꯡꯁꯤꯔꯛꯄꯗꯒꯤ ꯂꯧꯈꯤꯕꯅꯤ꯫ ꯀꯔꯝꯅ ꯅꯨꯄꯤ ꯑꯁꯤꯅ ꯅꯨꯡꯁꯤꯔꯛꯈꯤꯕꯒꯦ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯇꯥꯔꯒ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯋꯥꯔꯤ ꯑꯁꯦ ꯉꯁꯤꯗꯒꯤ ꯆꯍꯤ 35ꯒꯤ ꯃꯃꯥꯡ ꯍꯥꯏꯕꯗꯤ 1985ꯗ ꯊꯣꯛꯈꯤꯕ ꯑꯁꯦꯡꯕ ꯋꯥꯔꯤꯅꯤ꯫ ꯃꯇꯝꯗ ꯃꯣꯕꯥꯏꯜ ꯊꯣꯛꯄꯗꯤ ꯂꯥꯏꯗꯅ ꯃꯃꯤꯡ ꯐꯥꯎꯕ ꯇꯥꯟꯅꯗ꯭ꯔꯤ꯫ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯅꯨꯡꯁꯤꯅꯕꯁꯦ ꯄꯣꯛꯊꯥꯡ ꯆꯠꯂꯒ ꯆꯤꯊꯤ ꯄꯤꯅꯔꯒ ꯈꯪꯅꯕꯅꯤ, ꯀꯣꯏꯅꯕꯅꯤ꯫ ꯑꯩꯒ ꯀꯌꯥ ꯀꯟꯅ ꯇꯤꯟꯅꯗꯕ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯊꯣꯏꯅ ꯐꯠꯇꯕ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯗꯕꯅ ꯃꯈꯣꯏꯒꯤ ꯃꯃꯤꯡꯁꯦ ꯂꯣꯠꯆꯔꯣꯏꯒꯦ, ꯑꯁꯦꯡꯕꯗꯨ ꯑꯗꯨꯃꯛ ꯍꯥꯏꯖꯒꯦ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯃꯈꯣꯏ ꯃꯆꯥ ꯃꯁꯨ ꯐꯪꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅ ꯁꯤꯟꯅꯅ ꯍꯤꯡꯃꯤꯟꯅꯔꯤ꯫ ꯏꯃꯥꯟꯅꯕꯒꯤ ꯃꯃꯤꯡꯗꯣ ꯍꯦꯟꯕ ꯀꯧꯏ, ꯑꯁꯦꯡꯕ ꯃꯃꯤꯡꯗꯤ ꯍꯦꯃꯣꯆꯟꯗ꯭ꯔ ꯀꯧꯕꯅꯤ꯫ ꯃꯌꯥꯝꯅ ꯃꯥꯒꯤ ꯃꯃꯤꯡ ꯑꯁꯦ ꯍꯦꯟꯕ ꯍꯥꯏꯅ ꯈꯪꯅꯈꯤꯕꯗꯒꯤ ꯍꯦꯟꯕ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯀꯧꯅꯈ꯭ꯔꯦ꯫ ꯍꯦꯟꯕꯁꯦ ꯃꯁꯛ ꯐꯖꯩ, ꯋꯥꯡ ꯆꯥꯎꯏ, ꯃꯔꯝ ꯃꯊꯨꯝꯁꯨ ꯆꯥꯡ ꯑꯃꯗ ꯑꯗꯨꯝ ꯐꯩ꯫ ꯅꯤꯁꯥ ꯍꯥꯏꯔ ꯑꯃꯠꯇ ꯁꯤꯖꯤꯟꯅꯗꯦ, ꯏꯪ ꯇꯞꯄꯤ, ꯆꯤꯡꯂꯦꯝꯃꯤ, ꯊꯣꯏꯗꯣꯛꯅ ꯑꯐꯕꯁꯤꯡꯗ ꯆꯠꯂꯤ꯫ ꯃꯍꯥꯛꯀꯤ ꯑꯁꯣꯏꯕ ꯑꯃꯇꯪ ꯍꯥꯏꯔꯕꯗꯤ ꯃꯍꯥꯛ ꯃꯊꯥ ꯐꯠꯇꯦ, ꯂꯥꯏꯔꯤꯛꯀ ꯃꯇꯩ ꯊꯣꯛꯅꯩ, ꯁꯣꯛꯅ ꯁꯝꯅꯕ ꯌꯥꯗꯦ꯫ ꯃꯦꯇ꯭ꯔꯤꯛꯇ 3ꯂꯛ ꯀꯨꯟꯕꯗꯒꯤ ꯇꯟꯗꯨꯅ ꯑꯗꯨꯃꯛ ꯇꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯁꯦ ꯃꯤꯔꯦꯝ ꯑꯃꯗꯤ ꯑꯣꯏꯈꯤꯗꯦ꯫ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯜꯂꯤ, ꯇꯟꯒꯟꯗꯦ, ꯐ꯭ꯔꯥꯝ ꯂꯤꯡꯗꯨꯅ ꯃꯤꯃꯥꯟꯅꯅꯕ ꯍꯣꯠꯅꯩ꯫ ꯃꯍꯥꯛꯀ ꯈꯨꯂꯣꯟꯅꯕꯗ ꯂꯩꯕꯤ ꯄ꯭ꯔꯇꯤꯃꯥ ꯍꯥꯏꯅ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯂꯩ, ꯑꯗꯨꯕꯨ ꯃꯥꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ꯫ ꯄ꯭ꯔꯇꯤꯃꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯦ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤꯅꯤ, ꯑꯩ ꯏꯁꯥꯃꯛꯁꯨ ꯎꯔꯦ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯣꯏꯗꯣꯛꯅ ꯍꯦꯟꯗꯣꯛꯅ ꯐꯖꯕ ꯍꯥꯏꯕꯗꯣ ꯃꯗꯨꯗꯤ ꯅꯠꯇꯦ, ꯑꯗꯨꯛ ꯌꯦꯡꯕ ꯌꯥꯅ ꯐꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯕꯨ ꯍꯦꯝꯕꯒꯤ ꯃꯃꯤꯠꯇꯗꯤ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯇꯕꯗꯧꯅ ꯇꯧꯈꯤ꯫ ꯃꯁꯦ ꯃꯍꯥꯛꯀꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯔꯨꯕꯗꯒꯤ ꯍꯛꯆꯤꯟꯅ ꯅꯨꯡꯁꯤꯔꯨꯕꯗꯒꯤꯅꯤ꯫ ꯇꯧꯕꯒꯤꯁꯨ ꯅꯨꯡꯁꯤꯕ ꯁꯛ, ꯆꯥꯅꯤꯡꯕ ꯑꯦꯟꯁꯥꯡ ꯍꯥꯏꯔꯗꯅ ꯍꯦꯝꯕꯅ ꯄ꯭ꯔꯇꯤꯃꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ꯫ ꯀꯌꯥꯃꯨꯛ ꯅꯨꯡꯁꯤꯕꯒꯦ ꯍꯥꯏꯕꯕꯨ ꯃꯁꯥ ꯂꯥꯏꯅꯥ ꯄꯣꯛꯂꯛꯈꯤ, ꯗꯤꯄ꯭ꯔꯦꯁꯟ ꯅꯥꯔꯛꯈꯤ, ꯇꯨꯝꯕ ꯆꯥꯕ ꯈꯪꯂꯛꯇ꯭ꯔꯦ꯫ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯑꯅꯤꯗ ꯎꯪꯗꯨꯅꯇ ꯆꯤꯟꯇꯥꯗ ꯇꯧꯗꯨꯅ ꯂꯩ꯫ ꯃꯁꯤꯗ ꯃꯃꯥ ꯃꯄꯥ ꯃꯆꯦꯁꯤꯡꯗꯨ ꯀꯔꯤ ꯑꯣꯏꯒꯅꯤ? ꯑꯣꯟꯊꯣꯛꯅ ꯑꯋꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯄ꯭ꯔꯇꯤꯃꯥꯅꯗꯤ ꯍꯦꯟꯕꯕꯨ ꯅꯨꯡꯁꯤꯕ ꯁꯨꯡꯉꯝ ꯉꯝꯈꯤꯗꯦ꯫ ꯆꯨꯝꯅꯇ ꯅꯨꯡꯁꯤꯕꯇ ꯅꯠꯇꯅ ꯍꯦꯝꯕꯒꯤ ꯃꯁꯛꯇꯣ ꯁꯨꯡꯌꯦꯡ ꯌꯦꯡꯅꯤꯡꯕ ꯐꯥꯎꯈꯤꯗꯦ, ꯃꯃꯤꯡ ꯐꯥꯎꯕ ꯄꯟꯅꯤꯡꯗꯦ꯫ ꯃꯗꯨꯃꯛꯅ ꯃꯍꯥꯛ ꯌꯥꯝꯅ ꯏꯪ ꯇꯞꯄꯤ, ꯃꯔꯝ ꯃꯊꯨꯝ ꯂꯩꯕꯤ, ꯃꯇꯤꯛ ꯃꯒꯨꯟ ꯌꯥꯝꯅ ꯆꯦꯟꯕꯤ ꯅꯨꯄꯤꯃꯛꯁꯨ ꯅꯠꯇꯦ꯫ ꯃꯍꯥꯛꯒ ꯍꯦꯝꯕꯒ ꯌꯦꯡꯅꯕ ꯃꯇꯝꯗ ꯍꯦꯝꯕꯅ ꯃꯉꯣꯟꯗꯒꯤ ꯌꯥꯝꯅ ꯍꯦꯜꯂꯤ꯫ ꯑꯗꯨꯕꯨ ꯄ꯭ꯔꯇꯤꯃꯥꯗꯤ ꯃꯁꯥꯒꯤ ꯐꯤꯕꯝ ꯌꯦꯡꯗꯅ ꯑꯆꯥꯎ ꯑꯔꯥꯝ ꯌꯥꯝꯅ ꯀꯥꯏ, ꯁꯛꯀꯤ ꯅꯥꯄꯟꯅ ꯑꯍꯦꯟꯕ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯃꯥꯅ ꯄꯥꯝꯕꯗꯤ ꯃꯁꯥꯃꯛ ꯊꯕꯛ ꯇꯧꯔꯒ ꯌꯥꯝꯅ ꯀꯦꯅ ꯑꯣꯐꯤꯁ ꯀꯥꯕ, ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯥ ꯑꯣꯏꯒꯗꯧꯔꯤꯕꯗꯣ ꯃꯗꯨꯅ ꯌꯥꯝꯅ ꯆꯥꯎꯕ ꯑꯣꯐꯤꯁꯥꯔ ꯑꯣꯏꯕꯗꯨꯅꯤ꯫ ꯑꯗꯨꯅꯅꯤ ꯍꯦꯝꯕꯅ ꯃꯥꯒꯤ ꯃꯪꯂꯥꯟꯗ ꯆꯪꯕ ꯉꯝꯗꯗꯅ ꯊꯣꯡꯖꯤꯟꯗ ꯄꯟꯗꯨꯅ ꯂꯩꯔꯤꯕꯁꯦ꯫ ꯅꯣꯡꯃ ꯍꯦꯝꯕꯒꯤ ꯃꯄꯥ ꯃꯅꯤꯒ ꯑꯩꯒ ꯊꯦꯡꯅꯈꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯃꯔꯨꯞꯅ ꯇꯧꯔꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩꯍꯥꯛ ꯚꯥꯞ ꯇꯥꯗ꯭ꯔꯦ꯫ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤꯗꯃꯛ ꯃꯄꯨꯟꯁꯤꯗꯣ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯩꯈꯣꯏꯗꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯁꯨꯡꯄꯥꯝ ꯍꯦꯛ ꯄꯥꯝꯗꯦ꯫ ꯏꯊꯛ ꯏꯔꯥꯡꯗ ꯇꯥꯎꯕꯤ, ꯌꯨꯝ ꯀꯣꯏꯒꯗꯕꯤ ꯅꯨꯄꯤꯗꯣ ꯅꯠꯇꯦ꯫ ꯃꯗꯨꯅꯕꯨ ꯀꯩꯗꯧꯔꯨꯅꯤ? ꯃꯥꯅꯕꯨ ꯄꯥꯝꯂꯕꯗꯤ ꯄꯨꯁꯤꯜꯂꯛꯎ ꯍꯥꯏꯔꯤꯕꯅꯤ꯫
ꯑꯩꯈꯣꯏꯅ ꯄꯥꯝꯗ꯭ꯔꯕꯁꯨ ꯏꯁꯥꯅ ꯄꯥꯝꯖꯅ ꯄꯨꯁꯤꯜꯂꯛꯄꯅꯤ ꯈꯟꯅ ꯑꯗꯨꯃꯛ ꯂꯨꯅ ꯇꯧꯕꯤꯅꯤ꯫ ꯑꯗꯨꯗ ꯏꯄꯥꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯤꯕꯗꯤ ꯌꯥꯝꯅ ꯏꯀꯥꯏ ꯍꯪꯒꯣꯏꯒꯗꯕ ꯑꯃ ꯃꯥꯅ ꯇꯧꯔꯛꯏꯕꯁꯦ ꯃꯁꯤꯅꯤ꯫ ꯅꯨꯄꯤ ꯃꯁꯥꯅ ꯌꯥꯗ꯭ꯔꯒ ꯏꯀꯥꯏꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯃꯥꯅ ꯑꯇꯣꯟꯕ ꯖꯤꯕ ꯑꯃꯒꯨꯝ ꯆꯥꯗ ꯊꯛꯇꯅ ꯎꯪꯗꯨꯅ ꯂꯩꯔꯤꯕꯁꯦ ꯃꯁꯤꯅꯤꯅꯦ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯝꯂꯕ ꯅꯨꯡꯁꯤꯔꯕꯗꯤ ꯅꯨꯄꯥ ꯊꯣꯛꯅ ꯐꯥꯒꯦꯔꯥ ꯆꯤꯡꯒꯦꯔꯥ ꯉꯝꯅꯕ ꯂꯧꯔꯣ꯫ ꯑꯗꯨꯁꯨ ꯉꯝꯗꯕ ꯃꯗꯨꯗ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛ ꯊꯣꯛꯂꯕꯁꯨ ꯊꯣꯛꯆꯖꯅꯨ, ꯑꯩꯈꯣꯏ ꯈ꯭ꯋꯥꯏ ꯃꯌꯥꯝꯁꯨ ꯂꯩꯔꯤ꯫ ꯁꯥꯒꯩ ꯍꯥꯏꯕ ꯂꯩꯔꯤꯕ ꯁꯥꯒꯩ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯅ ꯍꯦꯟꯅ ꯆꯥꯎꯔꯤꯕꯅꯤ꯫ ꯃꯁꯦ ꯑꯩꯅ ꯁꯥꯒꯩ ꯆꯥꯎꯏ ꯍꯥꯏꯕꯒꯤ ꯅꯥꯄꯟ ꯀꯥꯗꯨꯅ ꯍꯥꯏꯕꯁꯤ ꯅꯠꯇꯦ, ꯃꯍꯥꯛꯀꯤ ꯀꯩꯗꯥ ꯑꯁꯤꯗ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯍꯥꯏꯕꯅꯤ꯫ ꯁꯩꯇ ꯑꯩꯉꯣꯟꯗ ꯅꯠꯇ ꯇꯧꯅꯤ, ꯌꯥꯔꯦ ꯌꯥꯅ ꯌꯥꯗ꯭ꯔꯦ ꯌꯥꯗꯅ ꯅꯝꯗꯨꯅ ꯂꯧꯒꯗꯕꯅꯤ꯫ ꯃꯁꯤ ꯍꯥꯏꯔꯒ ꯄꯥꯕꯨꯡ ꯃꯅꯤꯗꯣ ꯉꯥꯏꯍꯥꯛꯇꯪ ꯇꯨꯃꯤꯟꯅ ꯂꯩ, ꯑꯗꯨꯒ ꯑꯃꯨꯛ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯅ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕꯤ ꯑꯍꯦꯟꯕꯤ ꯑꯃꯒ ꯀꯦꯠ ꯂꯥꯎꯅ ꯂꯨꯍꯣꯡꯂꯒ ꯂꯣꯏꯔꯦ꯫ ꯅꯨꯄꯤꯁꯤꯕꯨ ꯃꯊꯟꯗꯨ ꯃꯉꯥꯏ꯫ ꯑꯩꯍꯥꯛ ꯌꯥꯝꯅ ꯏꯀꯥꯏ, ꯏꯁꯥꯁꯦ ꯏꯁꯥꯅꯤ ꯀꯥꯏꯅ ꯍꯥꯏꯅꯤꯡꯗꯦ꯫ ꯍꯣꯏ, ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯅꯨꯡꯁꯤꯕꯅꯤ, ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯍꯥꯠꯄ ꯁꯤꯕ ꯉꯝꯅꯔꯤꯕꯅꯤ꯫ ꯏꯄꯥ ꯍꯣꯏꯁꯨ ꯅꯈꯣꯏꯒꯤ ꯆꯍꯤ ꯃꯇꯥꯡꯁꯦ ꯀꯥꯜꯂꯛꯄ ꯅꯠꯇꯦ꯫ ꯑꯗꯨꯗ ꯅꯨꯄꯤ ꯃꯁꯥꯅ ꯌꯥꯗ꯭ꯔꯒ ꯃꯇꯣꯝꯇ ꯁꯤꯖꯒꯅꯤ ꯈꯜꯂꯤꯕ ꯀꯣꯛꯁꯤꯕꯨ ꯀꯔꯤ ꯀꯣꯛꯅꯣ? ꯃꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗꯤ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯒꯗꯕ ꯎꯁꯤꯠꯂꯣꯏꯗꯕꯒꯤ ꯊꯕꯛꯅꯤ꯫ ꯏꯄꯥꯅꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯦ, ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ꯫ ꯅꯪꯅ ꯃꯥꯕꯨ ꯑꯃꯨꯛꯇꯪ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯌꯣ꯫ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯐꯤꯕꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯁꯣꯛꯄ ꯍꯦꯟꯖꯤꯜꯂꯛꯑꯦ꯫ ꯃꯃꯩꯗ ꯑꯩꯍꯥꯛ ꯅꯨꯡꯁꯥ ꯊꯤꯔꯛꯀꯗꯧꯔꯦ꯫ ꯅꯈꯣꯏ ꯇꯤꯟꯅꯕ ꯃꯁꯦꯟꯅꯤ, ꯏꯄꯥ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯏꯕꯨꯡꯉꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯥꯕꯨꯡ ꯑꯅꯤꯗꯣ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈ꯭ꯔꯦ꯫ ꯃꯥꯒꯤꯗꯣ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛꯇꯪ ꯌꯥꯎꯕ ꯑꯗꯨꯗ ꯁꯣꯏꯈꯤꯒꯗ꯭ꯔꯥ ꯈꯟꯗꯅ ꯄꯥꯈꯠꯅ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯩꯁꯨ ꯃꯥꯒꯤ ꯋꯥꯍꯩꯁꯤꯡꯗꯣ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯈꯤ꯫ ꯍꯦꯝꯕ ꯃꯆꯦ ꯑꯅꯤꯒꯤ ꯃꯈꯥꯗ ꯌꯥꯝꯅ ꯇꯥꯡꯅ ꯃꯇꯣꯝꯇ ꯌꯥꯎꯕꯅꯤ꯫ ꯃꯁꯤꯗꯕꯨ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯆꯦꯁꯤꯡꯗꯨ ꯀꯔꯤ ꯑꯣꯏꯐꯝ ꯊꯣꯛꯏ? ꯁꯣꯏꯗꯅ ꯋꯥꯅꯔꯝꯕ ꯇꯥꯕꯅꯤ꯫ ꯑꯩꯍꯥꯛ ꯍꯦꯝꯕꯒ ꯑꯃꯨꯛꯇꯪ ꯎꯅꯒꯦ ꯍꯥꯏꯅ ꯆꯠꯂꯨꯅ ꯈꯜꯂꯦ꯫ ꯑꯗꯨꯕꯨ ꯑꯩꯍꯥꯛꯇꯤ ꯃꯥꯒ ꯑꯗꯨ ꯍꯥꯡꯅ ꯅꯛꯁꯤꯟꯅꯅ ꯇꯤꯟꯅꯕ ꯃꯔꯨꯃꯛꯇꯤ ꯅꯠꯇꯦ꯫ ꯑꯗꯨ ꯍꯧꯃꯤ ꯀꯥꯃꯤꯟꯅꯕ ꯂꯩꯀꯥꯏ ꯏꯃꯥꯟꯅꯕ ꯑꯣꯏꯕ ꯈꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗ ꯑꯩꯒꯤ ꯋꯥꯕꯨ ꯃꯍꯥꯛꯅ ꯇꯥꯕꯤꯒꯗ꯭ꯔꯥ? ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯏꯇꯥꯎ ꯍꯦꯝꯕꯒ ꯎꯅꯈꯤ꯫ ꯃꯄꯥꯅ ꯍꯥꯏꯔꯝꯕꯁꯤꯡꯗꯣ ꯍꯦꯟꯖꯤꯟꯕ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯃꯍꯥꯛ ꯇꯁꯦꯡꯅꯃꯛ ꯅꯨꯡꯁꯤꯕꯅ ꯆꯥꯍꯜꯂꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯂꯦ꯫ ꯆꯥꯗ ꯊꯛꯇꯕꯅ ꯃꯌꯥꯡꯁꯨ ꯌꯥꯝꯅ ꯀꯪꯂꯝꯂꯦ꯫ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯎꯕ ꯃꯇꯝꯗ ꯑꯩꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯑꯩꯅ ꯅꯨꯡꯉꯥꯏꯇꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, ꯏꯇꯥꯎ, ꯅꯪꯒꯤ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯇꯥꯔꯦ꯫ ꯑꯩꯅ ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯁꯣꯏꯗꯅ ꯊꯨꯡꯍꯟꯒꯦ꯫ ꯅꯪ ꯑꯩꯉꯣꯟꯗ ꯍꯪꯒꯣꯏꯗꯅ ꯍꯥꯏꯌꯣ꯫ ꯍꯧꯖꯤꯛ ꯅꯍꯥꯛ ꯀꯔꯤ ꯈꯜꯂꯤꯕꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯇ ꯍꯥꯏꯌꯣ꯫ ꯍꯦꯝꯕ ꯑꯩꯒꯤ ꯋꯥꯗꯨꯗ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯩ꯫ ꯋꯥ ꯉꯥꯡꯕꯗ ꯐ꯭ꯔꯤ ꯑꯣꯏꯅ ꯉꯥꯡꯕ ꯉꯝꯗꯦ, ꯆꯔꯝꯗ ꯐꯨꯟꯕꯗꯧꯅ ꯇꯧꯏ꯫ ꯌꯥꯝꯅ ꯋꯥꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯑꯩꯍꯥꯛ ꯄ꯭ꯔꯇꯤꯃꯥꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯁꯤ꯫ ꯃꯁꯦ ꯑꯩꯅ ꯅꯉꯣꯟꯗ ꯏꯀꯥꯏꯗꯅ ꯍꯥꯏꯔꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯅꯨꯄꯥ ꯑꯃꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯗꯤ ꯑꯩꯍꯥꯛ ꯍꯤꯡꯗꯨꯅ ꯂꯩꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯍꯤꯡꯕ ꯇꯥꯔꯕꯁꯨ ꯃꯗꯣ ꯍꯤꯡꯉꯤ ꯍꯥꯏꯕꯗ ꯊꯣꯛꯂꯅꯤ꯫ ꯁꯣꯏꯗꯅ ꯑꯩ ꯉꯥꯎ ꯐꯩꯗꯨꯅ ꯆꯠꯈꯤꯒꯗꯕ ꯃꯥꯜꯂꯦ꯫ ꯃꯥꯅ ꯑꯩꯉꯣꯟꯗ ꯊꯤꯅ ꯉꯥꯡꯕ, ꯊꯤꯅ ꯆꯩꯕ, ꯑꯩꯒꯤ ꯊꯃꯣꯏꯅ ꯁꯥꯎꯅꯤꯡꯉꯨ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗꯦ꯫ ꯃꯇꯝ ꯆꯨꯞꯄꯗ ꯃꯥꯕꯨꯗ ꯈꯟꯗꯨꯅ ꯂꯩꯔꯕꯅꯤꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯧꯗꯨꯅ ꯂꯩ꯫ ꯐꯥꯔꯝꯗ ꯆꯠꯇꯨꯅ ꯉꯥ ꯃꯆꯤꯟꯖꯥꯛ ꯊꯥꯔꯤꯕꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕꯗꯣ ꯉꯥ ꯃꯆꯤꯟꯖꯥꯛꯇꯤ ꯆꯥꯏꯗꯗꯨꯅ ꯎꯐꯨꯜ ꯑꯣꯏꯅ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯦ꯫ ꯃꯤꯅ ꯑꯃ ꯍꯥꯏꯒꯅꯤ, ꯑꯩꯅ ꯈꯟꯕꯅ ꯑꯃ, ꯏꯀꯥꯏꯕ ꯆꯣꯞꯄꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯦ꯫ ꯃꯁꯤ ꯍꯥꯏꯁꯤꯟꯅꯕ ꯅꯠꯇꯦ꯫ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ, ꯑꯩꯅ ꯃꯥꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯔꯨꯔꯤꯕꯁꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛ ꯌꯥꯝꯅ ꯋꯥꯔꯦ꯫ ꯁꯤꯅꯤꯡꯕ ꯍꯥꯏꯕꯗꯣ ꯌꯧꯔꯦ꯫ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ, ꯅꯨꯡꯁꯤꯗꯕ
ꯄꯥꯝꯕꯤꯕ ꯄꯥꯝꯕꯤꯗꯕ ꯑꯩ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯦ ꯇꯧꯕꯇꯕꯨ ꯑꯩꯅ ꯃꯥꯕꯨ ꯑꯁꯤ ꯌꯧꯅ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯉꯁꯤꯃꯗꯤ ꯃꯉꯣꯟꯗ ꯑꯩ ꯈꯪꯍꯟꯅꯤꯡꯉꯦ ꯑꯁꯤ ꯍꯥꯏꯔꯒ ꯏꯇꯥꯎ ꯍꯦꯝꯕꯗ ꯅꯨꯄꯥꯅꯤ ꯍꯥꯏꯕ ꯀꯥꯎꯊꯣꯛꯇꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯈꯤ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯣ ꯎꯕ ꯃꯇꯝꯗ ꯑꯩꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯄ꯭ꯔꯇꯤꯃꯥꯕꯨ ꯑꯩꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯛꯈꯤ ꯃꯊꯃꯣꯏ ꯀꯃꯜꯂꯦ ꯍꯥꯏꯅꯁꯨ ꯍꯥꯏꯅꯤꯡꯉꯛꯈꯤ ꯍꯦꯝꯕꯒꯤ ꯃꯇꯧ ꯑꯁꯤꯗ ꯑꯩꯍꯥꯛ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯒꯦ ꯍꯥꯏꯅꯁꯨ ꯆꯞꯌꯨꯡꯅ ꯈꯟꯈꯤ ꯃꯁꯦ ꯁꯣꯏꯗꯅ ꯑꯣꯏꯊꯣꯛꯀꯅꯤ ꯈꯟꯗꯨꯅ ꯑꯩꯅ ꯍꯦꯝꯕꯗ ꯑꯁꯨꯝꯅ ꯍꯥꯏꯈꯤ ꯏꯇꯥꯎ ꯅꯪꯅ ꯄ꯭ꯔꯇꯤꯃꯥꯕꯨ ꯅꯨꯡꯁꯤꯕꯁꯦ ꯌꯥꯝꯅ ꯍꯦꯟꯃꯟꯈ꯭ꯔꯦ ꯑꯩꯍꯥꯛ ꯅꯪꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯒꯦ ꯄ꯭ꯔꯇꯤꯃꯥꯅ ꯅꯍꯥꯛꯄꯨ ꯅꯨꯡꯁꯤ ꯍꯥꯏꯍꯟꯒꯦ ꯃꯍꯥꯛꯄꯨ ꯅꯍꯥꯛꯀꯤ ꯁꯣꯏꯗꯅ ꯑꯣꯏꯍꯜꯂꯒꯦ ꯑꯗꯣ ꯅꯍꯥꯛ ꯄꯩꯁꯥ ꯈꯔꯗꯤ ꯇꯤꯡꯕ ꯇꯥꯏꯗꯣ ꯑꯩꯒꯤ ꯋꯥꯗꯨꯗ ꯍꯦꯝꯕ ꯍꯔꯥꯎꯕ ꯑꯃꯇ ꯎꯠꯂꯒ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ ꯍꯥ ꯑꯁꯦꯡꯕ꯭ꯔꯥ ꯏꯇꯥꯎ ꯃꯗꯨꯅꯕꯨ ꯁꯣꯏꯗ꯭ꯔꯕꯗꯤ ꯏꯇꯥꯎꯅ ꯇꯤꯡꯉꯨ ꯍꯥꯏꯕ ꯄꯩꯁꯥꯗꯣ ꯑꯩ ꯂꯣꯏꯅ ꯇꯤꯡꯒꯦ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯏꯇꯥꯎꯒꯤ ꯈꯣꯡꯗꯅꯤ ꯀꯣꯛ ꯐꯥꯎꯕ ꯑꯩ ꯐꯤꯖꯣꯡ ꯍꯣꯡꯒꯦ ꯏꯇꯥꯎꯒꯤ ꯑꯄꯥꯝꯕꯗꯨꯗ ꯈꯨꯗꯣꯝꯕꯤꯗ ꯊꯤꯜꯂꯨ ꯃꯗꯣ ꯅꯣꯡꯃꯐꯥꯎ ꯆꯣꯟꯊꯗꯅ ꯑꯩꯅ ꯁꯣꯏꯗꯅ ꯇꯧꯒꯅꯤ ꯃꯍꯥꯛꯀꯤ ꯊꯥꯖꯕ ꯑꯃꯗꯤ ꯍꯔꯥꯎꯖꯕꯁꯤ ꯎꯕ ꯃꯇꯝꯗ ꯑꯩꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤ ꯃꯁꯤꯕꯨ ꯀꯥꯍꯟꯅꯤꯡꯗꯕꯗꯒꯤ ꯑꯩꯅ ꯆꯦꯛꯁꯤꯟꯅ ꯍꯥꯏꯈꯤ ꯏꯇꯥꯎ ꯅꯍꯥꯛ ꯆꯤꯡꯅꯒꯅꯨ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯦ 100% ꯃꯥꯏ ꯄꯥꯛꯀꯗꯕ ꯊꯕꯛꯅꯤ ꯃꯁꯤꯒꯤ ꯆꯥꯡꯌꯦꯡ ꯑꯁꯦ ꯑꯩ ꯏꯁꯥꯃꯛꯀꯤ ꯇꯧꯕꯗ ꯃꯥꯏ ꯄꯥꯛꯈ꯭ꯔꯕꯅꯤ ꯑꯩꯅ ꯃꯥꯏ ꯄꯥꯛꯈꯤꯕꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯅꯣꯛꯅꯤꯡꯕ ꯋꯥꯔꯤꯗꯨꯗꯤ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯂꯤꯒꯦ ꯍꯧꯖꯤꯛ ꯃꯗꯣ ꯂꯤꯗꯨꯅ ꯂꯩꯔꯒꯨꯝꯁꯦ ꯅꯪꯅꯅꯦ ꯀꯨꯁꯤ ꯎꯄꯥꯏ ꯇꯧꯗꯨꯅ ꯄ꯭ꯔꯇꯤꯃꯥꯒꯤ ꯐꯣꯇꯣ 2 ꯈꯛꯇꯪ ꯑꯩꯉꯣꯟꯗ ꯄꯤꯌꯣ ꯐꯣꯇꯣ ꯑꯃꯅ ꯀꯦꯃꯦꯔꯥꯗ ꯃꯥꯏꯗꯣ ꯗꯥꯏꯔꯦꯛ ꯑꯣꯟꯒꯗꯕꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯗꯨꯅ ꯀꯦꯃꯦꯔꯥꯗꯒꯤ ꯈꯤꯇꯪ ꯂꯩꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯔꯤꯕꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯅꯪꯒꯤꯁꯨ ꯐꯣꯇꯣ 2 ꯆꯪꯒꯅꯤ ꯑꯩꯒꯤ ꯋꯥꯗꯨꯗ ꯍꯦꯝꯕꯅ ꯉꯛꯅ ꯍꯥꯏꯔꯛꯏ ꯑꯦ ꯑꯗꯨꯅ ꯀꯩꯗꯧꯗꯣꯏꯕ ꯑꯩꯅ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯂꯒ ꯄꯨꯔꯛꯑꯣ ꯃꯔꯝ ꯂꯩ ꯃꯍꯥꯛꯅ ꯌꯥꯝꯅ ꯈꯪꯅꯤꯡꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯃꯔꯝꯅꯣ ꯃꯔꯝꯗꯣ ꯍꯥꯏꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯃꯔꯝ ꯍꯥꯏꯕꯕꯨ ꯅꯪꯒꯤ ꯐꯣꯇꯣꯒ ꯃꯥꯒꯤ ꯐꯣꯇꯣꯒꯅ ꯄ꯭ꯔꯦꯁꯔ ꯀꯨꯀꯔ ꯑꯃ ꯁꯥꯒꯦ ꯑꯗꯨꯒꯅꯦ ꯃꯨꯟꯒꯟꯗꯕ ꯍꯋꯥꯏꯗꯣ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯗ ꯀꯥꯝꯂꯕꯗꯤ ꯃꯨꯜꯂꯅꯤꯗꯅ ꯑꯗꯨꯃꯥꯏ ꯇꯧꯗꯨꯅ ꯃꯥꯒꯤ ꯅꯨꯡꯉꯝꯂꯕ ꯊꯃꯣꯏꯗꯣ ꯄ꯭ꯔꯦꯁꯔ ꯀꯨꯀꯔ ꯁꯤꯖꯤꯟꯅꯔꯒ ꯕ꯭ꯔꯦꯛ ꯄꯦꯊꯍꯟꯒꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯨꯡꯁꯤ ꯂꯥꯡ ꯊꯥꯛꯂꯒ ꯃꯥꯕꯨ ꯐꯥꯒꯦ ꯍꯦꯝꯕ ꯑꯩꯒꯤ ꯋꯥꯗꯨꯗ ꯉꯛꯂꯝꯃꯤ ꯑꯗꯨꯒ ꯆꯤꯡꯅꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯅꯪꯅ ꯄ꯭ꯔꯦꯁꯔ ꯀꯨꯀꯔ ꯅꯨꯡꯁꯤꯂꯥꯡ ꯀꯥꯏꯅ ꯍꯥꯏꯔꯤꯕꯁꯤꯕꯣ ꯅꯠꯇꯦ ꯅꯪꯕꯨ ꯃꯥꯏꯕ ꯁꯥꯕ꯭ꯔꯣ ꯄꯣꯠꯁꯦꯝ ꯖꯥꯗꯨ ꯀꯥꯏꯗꯣ ꯇꯧꯒꯗꯧꯔꯤꯕ꯭ꯔꯣ ꯄꯣꯠꯁꯦꯝ ꯖꯥꯗꯨ ꯇꯧꯕ ꯀꯥꯏꯗꯤ ꯑꯩꯗꯤ ꯇꯜꯂꯤꯀꯣ ꯃꯗꯨꯗ ꯑꯩꯅ ꯁꯥꯎꯗꯅ ꯁꯥꯎꯁꯤꯟꯅꯔꯒ ꯍꯥꯏꯈꯤ ꯀꯗꯥꯏꯗꯒꯤ ꯄꯣꯠꯁꯦꯝ ꯖꯥꯗꯨꯅꯣ ꯑꯩꯅꯦ ꯄꯣꯠꯁꯦꯝ ꯖꯥꯗꯨꯒꯤ ꯃꯥꯏꯕꯒ ꯅꯠꯇꯦ ꯄꯣꯠꯁꯦꯝ ꯖꯥꯗꯨ ꯍꯩꯕ ꯅꯠꯇꯦꯀꯣ ꯑꯗꯨꯒ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯦ ꯃꯈꯣꯏꯒꯤ ꯄꯣꯠꯁꯦꯝ ꯖꯥꯗꯨꯅꯒ ꯍꯦꯟꯕ ꯖꯥꯠ ꯅꯠꯇꯦ ꯂꯧꯁꯤꯡꯅ ꯁꯥꯃꯨ ꯐꯥꯕꯒꯨꯝꯕꯅꯤ ꯅꯪꯅ ꯊꯣꯏꯅ ꯍꯦꯟꯖꯤꯟꯅ ꯈꯟꯒꯅꯣ ꯃꯁꯤꯗ ꯀꯥꯏꯒꯗꯕ ꯐꯠꯇꯕ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯦ ꯍꯌꯦꯡ ꯅꯪꯅ ꯈꯪꯂꯛꯂꯕ ꯀꯥꯟꯗ ꯁꯣꯏꯗꯅ ꯅꯣꯛꯅꯤꯡꯒꯅꯤ ꯅꯪꯒꯤꯗꯤ ꯄ꯭ꯔꯇꯤꯃꯥꯅ ꯅꯨꯡꯁꯤꯔꯛꯄꯗꯣ ꯃꯗꯨ ꯈꯛꯇ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯃꯗꯨꯃꯨꯛ ꯇꯥꯅꯕꯅꯦ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕꯁꯦ ꯅꯪꯅ ꯑꯩꯅ ꯍꯥꯏꯒꯗꯕꯁꯤꯡꯗꯣ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯐꯔꯛ ꯇꯥꯁꯤꯜꯂꯛꯑꯦ ꯐꯣꯇꯣꯁꯤꯡꯗꯣ ꯈꯛꯇ ꯅꯠꯇꯦ ꯆꯪꯒꯗꯧꯔꯤꯕꯁꯦ ꯁꯅꯥꯁꯟ 2ꯗꯒꯤ ꯇꯥꯗꯕ ꯅꯨꯄꯤꯒꯤ ꯈꯨꯗꯣꯞ ꯑꯃꯁꯨ ꯆꯪꯒꯅꯤꯀꯣ ꯈꯨꯗꯣꯞꯇꯣ ꯖꯒꯒꯤ ꯅꯨꯄꯤ ꯄꯨꯝꯅꯃꯛꯅ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯄꯥꯝꯒꯗꯕ ꯃꯑꯣꯡꯗ ꯁꯥꯒꯗꯕꯅꯤ ꯑꯗꯨꯅꯅꯦ ꯑꯩꯅ ꯁꯦꯟ ꯈꯔꯗꯤ ꯇꯤꯡꯕ ꯇꯥꯏ ꯍꯥꯏꯈꯤꯕꯗꯣ ꯃꯗꯨꯗ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯂꯩꯇꯕ ꯋꯥꯐꯝꯅ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯅꯪ ꯀꯔꯤꯁꯨ ꯆꯤꯡꯅꯒꯅꯣ ꯑꯩꯅ ꯃꯈꯥ ꯁꯝꯊꯈꯤ ꯏꯇꯥꯎ ꯈꯨꯗꯣꯞꯇꯣ ꯃꯗꯨꯃꯗꯤ ꯈꯔ ꯇꯞꯄꯕꯁꯨ ꯌꯥꯏ ꯐꯣꯇꯣꯁꯤꯡ ꯑꯗꯨꯗꯤ ꯈꯔ ꯊꯨꯅ ꯄꯤꯌꯣ ꯏꯇꯥꯎꯅ ꯐꯣꯇꯣꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯍꯦꯛ ꯄꯤꯔꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯊꯥ ꯄꯥꯔꯛꯄꯗ ꯄ꯭ꯔꯇꯤꯃꯥꯅ ꯅꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯍꯟꯒꯦ ꯅꯨꯡꯁꯤꯕꯒꯤ ꯆꯤꯊꯤ ꯄꯤꯍꯜꯂꯛꯀꯦ ꯊꯤꯟꯊꯔꯒꯨꯝꯁꯦ ꯊꯤꯟꯊꯔꯕꯗꯤ ꯅꯪꯒꯤ ꯍꯛꯆꯥꯡꯗꯣ ꯁꯣꯛꯄ ꯑꯁꯨꯝ ꯍꯦꯜꯂꯛꯑꯒꯅꯤ
ꯍꯦꯟꯕ ꯊꯥꯖꯕ ꯑꯃ ꯌꯥꯎꯅ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯃꯍꯥꯛꯅ ꯐꯣꯇꯣ ꯑꯃꯗꯤ ꯈꯨꯗꯣꯞꯇꯣ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯍꯥꯏꯔꯛꯄꯒ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅꯤ ꯀꯥꯏꯅꯈꯤ꯫ ꯋꯥꯔꯤ ꯏꯔꯤꯕ ꯑꯩ ꯏꯁꯥꯃꯛ ꯂꯥꯏꯁꯨ ꯌꯦꯛꯏ, ꯑꯗꯨꯕꯨ ꯃꯁꯤ ꯍꯥꯏꯕꯗ ꯏꯀꯥꯏꯕꯗꯤ ꯈꯔ ꯄꯣꯛꯏ꯫ ꯀꯔꯤꯅꯤ ꯍꯥꯏꯕꯕꯨ ꯃꯤꯌꯥꯝꯅ ꯈꯪꯅꯕ ꯑꯐꯥꯎꯕ ꯂꯥꯏꯌꯦꯛꯄꯃꯛꯇꯤ ꯅꯠꯇꯕꯅ ꯃꯁꯤꯗꯤ ꯍꯥꯏꯗ ꯌꯥꯗꯕꯒꯤ ꯑꯗꯨꯛ ꯍꯥꯏꯕꯅꯤ꯫ ꯍꯦꯃꯅ ꯄ꯭ꯔꯇꯤꯃꯥꯕꯨ ꯍꯦꯟꯖꯤꯟꯅ ꯅꯨꯡꯁꯤꯃꯟꯕꯗꯒꯤ ꯄ꯭ꯔꯇꯤꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯆꯪꯗꯨꯅ ꯐꯣꯇꯣꯁꯤꯡꯗꯣ ꯊꯤꯈꯤ, ꯐꯪꯁꯨ ꯐꯪꯈꯤ꯫ ꯃꯇꯝ ꯆꯥꯅ ꯃꯍꯥꯛ ꯃꯁꯥꯃꯛꯀꯤ ꯐꯣꯇꯣꯒ ꯄ꯭ꯔꯇꯤꯃꯥꯒꯤ ꯐꯣꯇꯣꯒ ꯑꯩꯉꯣꯟꯗ ꯄꯤꯔꯛꯈꯤ꯫ ꯑꯩꯅ ꯄ꯭ꯔꯇꯤꯃꯥ ꯑꯃꯗꯤ ꯍꯦꯝꯕꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝꯗ ꯂꯥꯏ 3 ꯌꯦꯛꯈꯤ꯫ ꯑꯍꯥꯟꯕ ꯌꯦꯛꯈꯤꯕ ꯂꯥꯏꯅ ꯄꯣꯏꯅꯨ ꯂꯧ ꯀꯥꯔꯛꯄꯒꯤ ꯁꯛꯇꯝꯅꯤ꯫ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯒꯤ ꯉꯥꯡꯍꯥꯟꯅꯕ ꯃꯇꯝꯗ ꯆꯤꯡꯌꯥꯒꯤ ꯊꯦꯛ ꯈꯣꯏꯕꯒꯤ ꯂꯝꯕꯤꯗ ꯐꯧ ꯕꯣꯔꯥꯅ ꯄꯤꯛ ꯊꯟꯅ ꯍꯥꯞꯄ ꯁꯟꯒꯥꯔꯤ ꯑꯃ ꯌꯦꯛꯏ꯫ ꯃꯗꯨꯗ ꯍꯦꯝꯕꯅ ꯃꯈꯨꯠꯇ ꯁꯥꯖꯩ ꯑꯃ ꯄꯥꯏꯔꯒ ꯁꯟꯒꯥꯔꯤꯗꯨꯕꯨ ꯊꯧꯔꯤ꯫ ꯃꯥꯒꯤ ꯍꯦꯛ ꯇꯨꯡꯗꯅ ꯄ꯭ꯔꯇꯤꯃꯥꯅ ꯐꯧ ꯕꯣꯔꯥ ꯑꯃꯒꯤ ꯃꯊꯛꯇ ꯐꯝꯍꯜꯂꯤ꯫ ꯃꯁꯤꯅ ꯃꯕꯥꯅꯤꯒꯤ ꯂꯧ ꯌꯩꯔꯨꯔꯒ ꯂꯧꯈꯥꯃꯤꯟꯅꯔꯛꯄ ꯃꯥꯟꯈꯤ꯫ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯌꯦꯛꯄꯅꯔ ꯀꯔꯤꯅꯣ ꯃꯕꯥꯅꯤꯒꯤ ꯁꯛꯇꯝꯗꯣ ꯌꯥꯝꯅ ꯃꯥꯟꯈꯤ꯫ ꯐꯖꯕꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯈꯤ꯫ ꯌꯦꯛꯂꯤꯕ ꯁꯤꯅꯔꯤ ꯑꯁꯤꯒ ꯑꯣꯟꯊꯣꯛꯅꯁꯨ ꯌꯥꯝꯅ ꯆꯥꯟꯅꯩ꯫ ꯌꯦꯡꯕ ꯃꯇꯝꯗ ꯌꯥꯝꯅ ꯑꯦꯇ꯭ꯔꯦꯛꯁꯟ ꯑꯣꯏꯈꯤ꯫ ꯑꯅꯤꯁꯨꯕ ꯂꯥꯏꯅ ꯍꯦꯃꯅ ꯏꯪꯈꯣꯜꯗ ꯂꯩꯕꯥꯛ ꯇꯧꯔꯒ ꯄ꯭ꯔꯇꯤꯃꯥꯅ ꯄꯦꯔꯦ ꯑꯃ ꯄꯥꯏꯔꯒ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯏꯁꯤꯡ ꯆꯥꯏꯕꯒꯤ ꯁꯛꯇꯝꯅꯤ꯫ ꯃꯗꯨꯗ ꯄ꯭ꯔꯇꯤꯃꯥꯅ ꯍꯦꯝꯕꯗ ꯃꯃꯥꯏ ꯂꯩꯁꯤꯜꯂꯒ ꯍꯦꯝꯕꯗ ꯌꯦꯡꯅ ꯌꯦꯡꯅ ꯏꯁꯤꯡ ꯆꯥꯏꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯏꯪꯈꯣꯜꯒꯤ ꯑꯦꯟꯁꯥꯡ ꯅꯥꯄꯤꯁꯤꯡꯅ ꯄꯨꯡꯁꯪ ꯁꯪꯕ ꯑꯃꯗꯤ ꯄ꯭ꯔꯇꯤꯃꯥ ꯍꯦꯝꯕꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯂꯥꯏꯁꯤꯃꯁꯨ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯩ꯫ ꯑꯌꯦꯡꯕ ꯀꯅꯥꯒꯤ ꯊꯃꯣꯏꯕꯨ ꯁꯣꯏꯗꯅ ꯅꯣꯛꯊꯣꯛꯀꯗ꯭ꯔꯥ ꯈꯜꯂꯤ꯫ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕ ꯑꯔꯣꯏꯕ ꯂꯥꯏ ꯑꯁꯤꯅ ꯍꯦꯝꯕꯒ ꯄ꯭ꯔꯇꯤꯃꯥꯒ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯁꯥꯇꯤꯟ ꯑꯃꯗ ꯄꯨꯟꯅ ꯇꯨꯞꯃꯤꯟꯅꯔꯒ ꯐꯝꯍꯜꯂꯤ꯫ ꯐꯝꯅ ꯐꯝꯅ ꯉꯥ ꯃꯆꯤꯟꯖꯥꯛ ꯊꯥꯃꯤꯟꯅꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯃꯗꯨꯗ ꯄ꯭ꯔꯇꯤꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯣ ꯌꯥꯝꯅ ꯃꯀꯥ ꯂꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯐꯣꯡꯗꯣꯛꯄꯒꯤ ꯁꯛꯇꯝꯗ ꯌꯦꯛꯄꯅꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯍꯥꯛꯅ ꯍꯦꯝꯕꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯃꯇꯝꯗ ꯅꯤꯡꯖꯕ ꯈꯨꯗꯤꯡꯃꯛ ꯊꯨꯡꯉꯦ ꯍꯥꯏꯕꯗꯣ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯂꯥꯏꯁꯤꯡ ꯑꯁꯤꯕꯨ ꯄ꯭ꯔꯇꯤꯃꯥ ꯃꯁꯥꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯊꯃꯣꯏ ꯑꯣꯜꯂꯛꯀꯗ꯭ꯔꯥ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯑꯩꯅ ꯌꯦꯛꯄ ꯂꯣꯏꯔꯕ ꯂꯥꯏꯁꯤꯡ ꯑꯗꯨ ꯑꯩꯅ ꯁ꯭ꯇꯨꯗꯤꯑꯣꯗ ꯄꯨꯔꯒ ꯐꯣꯇꯣꯗꯣ ꯀꯥꯞꯊꯣꯛꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯐꯣꯇꯣ ꯑꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯗꯣ ꯑꯌꯦꯛꯄ ꯂꯥꯏꯅꯤ ꯍꯥꯏꯅ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯇꯁꯦꯡꯕ ꯍꯦꯝꯕ ꯄ꯭ꯔꯇꯤꯃꯥ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡꯒꯤ ꯑꯁꯦꯡꯕ ꯐꯣꯇꯣꯒꯁꯨ ꯌꯥꯝꯅ ꯃꯥꯜꯂꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯄꯒꯤ ꯋꯥꯍꯩ ꯀꯌꯥꯅ ꯂꯩꯇꯦꯡꯕ ꯆꯤꯊꯤ ꯑꯃꯁꯨ ꯏ꯫ ꯆꯤꯊꯤꯁꯦ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯐꯖꯕ ꯆꯤꯊꯤ ꯑꯃ ꯑꯣꯏꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯐꯖꯕ ꯑꯌꯥꯝꯕ ꯋꯥꯍꯩꯁꯤꯡ ꯀꯥꯎꯈ꯭ꯔꯦ꯫ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯍꯧꯕ ꯋꯥꯍꯩ ꯈꯔꯗ ꯑꯣꯏꯅ ꯏꯖꯔꯦ꯫ ꯇꯁꯦꯡꯕꯒꯤꯗꯤ ꯆꯤꯊꯤ ꯑꯗꯨꯒꯤ ꯋꯥꯍꯩꯁꯤꯡ ꯑꯃꯗꯤ ꯑꯌꯦꯛꯄ ꯐꯣꯇꯣꯁꯤꯡ ꯑꯗꯨꯅ ꯄ꯭ꯔꯇꯤꯃꯥꯒꯤ ꯊꯃꯣꯏꯗꯣ ꯑꯣꯜꯂꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯏꯔꯤꯕ ꯋꯥꯍꯩ ꯈꯔ ꯑꯁꯤꯅ ꯅꯨꯡꯒꯨꯝꯅ ꯀꯜꯂꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯊꯃꯣꯏ ꯑꯣꯜꯍꯟꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯑꯣꯟꯈꯤꯕꯅ ꯑꯗꯨꯃꯛ ꯑꯣꯜꯍꯜꯂꯁꯤ꯫ ꯗꯤꯌꯔ ꯄ꯭ꯔꯇꯤꯃꯥ, ꯑꯩꯍꯥꯛ ꯑꯁꯦ ꯅꯍꯥꯛꯀꯤ ꯃꯐꯝꯗꯗꯤ ꯌꯥꯝꯅ ꯏꯀꯥꯏ ꯈꯪꯗꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦꯀꯣ꯫ ꯃꯁꯤꯃꯛꯇꯗ ꯊꯃꯣꯏ ꯑꯁꯤꯅꯗꯤ ꯅꯤꯡꯉꯥꯏ ꯀꯟꯕ ꯑꯉꯥꯡꯒꯤ ꯃꯇꯧꯒꯨꯝ ꯑꯩꯉꯣꯟꯗ ꯇꯠꯇꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤ꯫ ꯑꯩ ꯈꯪꯉꯦ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗꯗꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯔꯣꯏ ꯍꯥꯏꯕ꯫ ꯈꯪꯂꯕꯁꯨ ꯑꯅꯝꯗꯤ ꯑꯗꯨꯝ ꯈꯟꯅꯤꯡꯉꯤ꯫ ꯃꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯍꯥꯛꯀꯤ ꯅꯤꯡꯕ ꯊꯨꯡꯅꯕ ꯅꯍꯥꯛꯄꯨ ꯀꯥꯎꯔꯒꯦ ꯍꯥꯏꯗꯨꯅ ꯑꯩꯍꯥꯛ ꯀꯌꯥꯔꯛ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯀꯥꯎꯕꯗꯤ ꯂꯥꯏꯗꯅ ꯀꯥꯎꯔꯒꯦ ꯈꯟꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯨꯡꯁꯤꯔꯕꯤ ꯅꯍꯥꯛꯀꯤ ꯁꯛꯇꯝꯅ ꯏꯃꯥꯡꯗ ꯄꯔꯦꯡ ꯄꯔꯦꯡ ꯊꯣꯛꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯍꯥꯛ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯅꯍꯥꯛ ꯈꯟꯕ ꯉꯝꯕ꯭ꯔꯥ? ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛ ꯇꯁꯦꯡꯅ ꯍꯤꯡꯅꯤꯡꯗ꯭ꯔꯦ, ꯁꯤꯅꯤꯡꯉꯦ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤ ꯃꯩꯁꯥꯁꯦ ꯌꯥꯝꯅ ꯁꯥꯏ, ꯈꯥꯡꯕꯗ ꯋꯥꯔꯦ꯫ ꯖꯒꯠ ꯀꯅꯥꯅ ꯅꯨꯡꯁꯤꯕꯒꯤ ꯃꯩꯁꯥꯁꯦ ꯑꯁꯤ ꯌꯧꯅ ꯁꯥꯏ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯕꯁꯨ
ꯑꯩꯗꯤ ꯇꯁꯦꯡꯅ ꯈꯪꯉꯦ ꯃꯁꯦ ꯂꯤꯟꯅ ꯆꯤꯛꯇ꯭ꯔꯤꯕ ꯃꯤꯅ ꯂꯤꯟꯒꯤ ꯃꯍꯨ ꯈꯪꯗꯦ ꯍꯥꯏꯕꯗꯨꯅꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯗꯤ ꯃꯤꯔꯛꯇ ꯂꯩꯕꯅ ꯃꯤꯌꯥꯝꯒꯤ ꯅꯤꯡꯈꯣꯡꯃꯅ ꯃꯩꯁꯥꯁꯦ ꯈꯔ ꯃꯈꯩꯗꯤ ꯐꯩ ꯅꯨꯃꯤꯠ ꯇꯥꯈꯤꯕ ꯑꯍꯤꯡ ꯑꯣꯏꯔꯛꯄꯗꯒꯤ ꯑꯩꯍꯥꯛ ꯈꯪꯉꯝꯗꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯑꯗꯨꯅ ꯑꯩꯍꯥꯛ ꯅꯨꯃꯤꯠꯁꯦ ꯁꯨꯡꯇꯥ ꯇꯥꯍꯟꯅꯤꯡꯗ꯭ꯔꯦ ꯑꯍꯤꯡ ꯑꯣꯏꯔꯛꯄꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯀꯤꯕ ꯐꯥꯎꯔꯦ ꯑꯍꯤꯡ ꯀꯌꯥꯅꯦ ꯅꯪꯒꯤ ꯅꯨꯡꯁꯤ ꯃꯩꯁꯥꯁꯦ ꯈꯥꯡꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯏꯪꯕ ꯏꯁꯤꯡꯅ ꯏꯁꯥꯗ ꯀꯌꯥ ꯆꯥꯏꯁꯤꯟꯈꯤꯕ ꯃꯁꯦ ꯅꯍꯥꯛꯅꯗꯤ ꯊꯥꯖꯔꯣꯏ ꯊꯥꯖꯐꯝꯁꯨ ꯊꯣꯛꯇꯦ ꯑꯗꯨꯕꯨ ꯃꯁꯤ ꯍꯥꯏꯕꯗ ꯋꯥꯠꯂꯕꯅꯦ ꯐꯣꯡꯗꯣꯛꯄ ꯍꯩꯇꯕꯗꯒꯤ ꯁꯤ ꯈꯛꯇ ꯐꯣꯡꯗꯣꯛꯄꯅꯦ ꯑꯦꯟꯚꯦꯂꯞ ꯃꯅꯨꯡꯗ ꯍꯥꯞꯈꯤꯕ ꯐꯣꯇꯣ 3ꯗꯣ ꯃꯗꯣ ꯑꯩꯒꯤ ꯋꯥꯈꯜꯒꯤ ꯃꯃꯤꯅꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯅꯨꯃꯤꯠ ꯇꯥꯕꯗꯒꯤꯅ ꯅꯣꯡꯉꯥꯟꯕ ꯐꯥꯎꯕ ꯃꯇꯝ ꯑꯁꯤꯗ ꯈꯟꯗꯨꯅ ꯂꯩꯔꯕꯁꯦ ꯃꯗꯨ ꯈꯛꯇꯅꯦ ꯃꯗꯣ ꯑꯩꯒꯤ ꯃꯪꯂꯥꯟꯅꯦ ꯑꯃꯨꯛ ꯍꯟꯅ ꯃꯪꯐꯥꯎꯅꯔꯣꯏꯗꯕ ꯑꯩꯒꯤ ꯃꯪ ꯐꯔꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯅꯨꯡꯁꯤꯗꯕ ꯃꯤꯅ ꯉꯥꯡ ꯁꯛꯄꯁꯦ ꯀꯌꯥ ꯇꯥꯅꯤꯡꯉꯣꯏ ꯇꯥꯅꯤꯡꯐꯝꯁꯨ ꯊꯣꯛꯇꯦ ꯄꯦꯟꯖꯗꯕꯗꯒꯤ ꯍꯥꯏꯖꯔꯤꯕ ꯃꯇꯦꯛ ꯈꯔꯁꯤꯐꯥꯎ ꯅꯐꯝꯗꯗꯤ ꯑꯣꯟꯊꯣꯛꯅ ꯁꯥꯡꯕ ꯃꯇꯝ ꯍꯥꯏꯕꯗꯣ ꯑꯣꯏꯔꯒꯅꯤ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃꯠꯇ ꯂꯩꯔꯣꯏ ꯌꯦꯠꯂꯤꯕꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯖꯔꯒꯦ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯄ ꯅꯨꯡꯁꯤꯕꯤꯔꯛꯇꯕ ꯑꯩ ꯀꯔꯤꯁꯨ ꯈꯜꯂꯔꯣꯏ ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕꯒꯦ ꯍꯥꯏꯕꯗꯣ ꯈꯪꯍꯟꯅꯤꯡꯗꯨꯅ ꯇꯧꯕꯅꯦ ꯁꯥꯎꯒꯅꯨꯀꯣ ꯑꯩꯅ ꯆꯤꯊꯤ ꯑꯁꯦ ꯏꯕ ꯂꯣꯏꯕꯒ ꯐꯖꯅ ꯊꯨꯞꯆꯤꯜꯂꯦ ꯑꯦꯟꯚꯦꯂꯞ ꯑꯃꯗ ꯑꯌꯦꯛꯄꯗꯒꯤ ꯅꯝꯊꯣꯛꯄ ꯐꯣꯇꯣ 3ꯗꯨꯅꯦ ꯁꯅꯥ ꯈꯨꯗꯣꯞꯇꯨꯅꯦ ꯑꯗꯨꯒ ꯆꯤꯊꯤ ꯑꯁꯤꯒ ꯄꯨꯟꯅ ꯍꯥꯞꯆꯤꯜꯂꯦ ꯑꯦꯟꯚꯦꯂꯞ ꯃꯈꯨꯝ ꯑꯗꯨꯗ ꯒꯝ ꯇꯩꯔꯒ ꯐꯖꯅ ꯅꯞꯁꯤꯜꯂꯦ ꯄ꯭ꯔꯇꯤꯃꯥꯅ ꯑꯩꯍꯥꯛꯄꯨ ꯌꯥꯝꯅ ꯕꯦꯕꯥꯔ ꯇꯧꯏ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯣꯏꯅꯗꯦ ꯑꯗꯨꯅ ꯑꯩꯅ ꯄꯤꯕ ꯃꯇꯝꯗ ꯃꯥꯅ ꯁꯣꯏꯗꯅ ꯂꯧꯒꯅꯤ ꯈꯟꯗꯨꯅ ꯑꯩ ꯏꯁꯥꯃꯛꯅ ꯄ꯭ꯔꯇꯤꯃꯥꯒ ꯎꯅꯈꯤ ꯑꯍꯥꯟꯕꯗꯤ ꯃꯍꯥꯛ ꯂꯧ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯌꯥꯕꯗꯤ ꯂꯥꯏꯗꯅ ꯁꯥꯎꯗꯨꯅ ꯍꯥꯏꯔꯛꯈꯤ ꯌꯥꯔꯦ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯑꯣꯏꯔꯕꯗꯤ ꯑꯩꯍꯥꯛ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯅꯨꯡꯁꯤꯕꯗꯤ ꯂꯥꯏꯗꯅ ꯃꯃꯤꯡ ꯐꯥꯎꯕ ꯄꯟꯅꯤꯡꯗꯦ ꯇꯨꯀꯠꯆꯩ ꯑꯗꯨꯛ ꯊꯤꯅ ꯆꯩꯔꯕ ꯐꯥꯎꯕ ꯏꯀꯥꯏꯕ ꯁꯨꯈꯪ ꯈꯪꯗꯕ ꯅꯨꯄꯥꯁꯤꯕꯨ ꯀꯔꯤ ꯅꯨꯄꯥꯅꯣꯅꯦ ꯃꯍꯥꯛꯁꯦ ꯃꯤ ꯑꯣꯏꯔꯕꯁꯨ ꯃꯤꯗꯤ ꯅꯠꯇꯕ ꯃꯥꯜꯂꯤꯗ ꯈꯪꯗꯦ ꯀꯩꯊꯦꯜ ꯁꯥꯟꯅꯕꯨ ꯑꯣꯜꯂꯛꯄ꯭ꯔꯥ ꯀꯔꯤꯅꯣ ꯃꯃꯥꯏꯕꯨ ꯑꯣꯟꯊꯣꯛꯅ ꯄꯥꯟꯈꯤꯗ꯭ꯔꯦ ꯃꯍꯥꯛꯀꯤ ꯑꯁꯤꯒꯨꯝꯕ ꯅꯥꯄꯟ ꯀꯥꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯩꯍꯥꯛ ꯍꯥꯏꯔꯞ ꯁꯥꯎꯅꯤꯡꯈꯤ ꯑꯗꯨꯕꯨ ꯃꯗꯣ ꯐꯥꯊꯔꯒ ꯑꯩꯅ ꯇꯞꯅ ꯍꯥꯏꯈꯤ ꯃꯗꯨꯕꯨꯗꯤ ꯍꯦꯃꯟꯗ꯭ꯔꯣ ꯃꯤꯕꯨ ꯑꯗꯨ ꯍꯟꯊꯅ ꯎꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯣꯏ ꯅꯪꯅ ꯅꯨꯡꯁꯤꯗꯗꯨꯅꯕꯨꯗꯤ ꯍꯥꯏꯔꯤꯕꯅꯦ ꯑꯗꯨꯕꯨ ꯃꯍꯥꯛꯁꯦ ꯑꯗꯨꯛ ꯍꯥꯟꯅ ꯇꯣꯟꯕ ꯃꯤꯁꯛꯇꯤ ꯅꯠꯇꯦ ꯋꯥꯈꯜ ꯋꯥꯡꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯁꯥꯒꯤ ꯃꯊꯧ ꯅꯤꯡꯊꯤꯅ ꯈꯪꯕ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯅꯨꯄꯥꯅꯦ ꯃꯁꯦ ꯑꯩꯅ ꯍꯦꯟꯖꯤꯟꯅ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅꯤ ꯃꯍꯥꯛꯁꯦ ꯏꯀꯥꯏ ꯈꯨꯝꯅꯔꯤꯕꯅꯦ ꯃꯍꯥꯛꯅ ꯅꯍꯥꯛꯄꯨ ꯅꯨꯡꯁꯤꯃꯟꯅ ꯅꯨꯡꯁꯤꯔꯨꯕꯗꯒꯤ ꯅꯪꯒꯤ ꯃꯤꯠꯌꯦꯡꯅ ꯃꯍꯥꯛꯄꯨ ꯁꯦꯔꯥꯟꯅꯅ ꯑꯗꯨ ꯎꯕꯅꯦ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯅꯍꯥꯛꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕ ꯃꯇꯝꯗ ꯊꯣꯏꯅ ꯆꯣꯞꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯒꯤ ꯋꯥꯗꯨꯗ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ ꯑꯩꯁꯨ ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯛꯄꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇ꯭ꯔꯕ ꯑꯗꯨꯗ ꯑꯩꯅ ꯃꯈꯥ ꯇꯥꯔꯝꯃꯤ ꯍꯣꯏ ꯑꯃꯔꯣꯝꯗ ꯅꯪꯁꯨ ꯂꯥꯟꯗꯦ ꯅꯨꯡꯁꯤꯗꯕ ꯃꯤꯕꯨ ꯅꯨꯡꯁꯤꯌꯨ ꯍꯥꯏꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯅꯗꯤ ꯑꯣꯏꯔꯒ ꯈꯖꯤꯛꯇꯪꯗꯤ ꯈꯟꯊꯍꯟꯅꯤꯡꯉꯦ ꯐꯔꯦ ꯌꯥꯝꯅ ꯁꯥꯡꯅ ꯍꯥꯏꯅꯔꯣꯏꯁꯤ ꯅꯍꯥꯟ ꯅꯣꯡꯃ ꯃꯥꯒꯤ ꯃꯄꯥꯗꯣ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯈꯤ ꯑꯃꯗ ꯄꯣꯛꯄ ꯃꯆꯥꯅꯨꯄꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯑꯩꯉꯣꯟꯗ ꯇꯝꯃꯤ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯍꯥꯛꯀꯤ ꯅꯈꯣꯡ ꯄꯥꯏꯔꯒ ꯍꯥꯏꯖꯧ ꯍꯥꯏꯔꯕꯁꯨ ꯍꯥꯏꯕ ꯉꯝꯒꯅꯤ ꯍꯥꯏꯅꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯐꯅ ꯌꯥꯝꯅ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯄꯥꯝꯗꯕ ꯂꯩꯔꯕꯁꯨ ꯐꯤꯕꯝ ꯑꯁꯤ ꯌꯧꯔꯕꯗꯤ ꯅꯍꯥꯛ ꯈꯖꯤꯛꯇꯪꯗꯤ ꯈꯜꯂꯅꯤꯡꯉꯤ ꯀꯅꯥꯅ ꯈꯪꯒꯅꯤ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯁꯨ ꯃꯤꯑꯣꯏꯕ ꯃꯁꯦꯟꯅꯤ ꯅꯍꯥꯛꯁꯨ ꯅꯤꯡꯉꯝꯗꯕ ꯂꯥꯛꯄ ꯌꯥꯏ ꯑꯗꯨꯅ ꯃꯁꯤꯃꯗꯤ ꯂꯧꯁꯤꯜꯂꯣ ꯑꯗꯨꯒ ꯑꯃꯨꯛꯇꯪꯗꯤ ꯄꯥꯊꯣꯛꯄꯤꯌꯨ
ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯂꯣꯏ ꯃꯁꯤꯃꯛꯅꯁꯨ ꯑꯔꯣꯏꯕ ꯑꯣꯏꯔꯒꯅꯤꯁꯨ ꯍꯥꯏꯔꯛꯄꯅꯤ ꯌꯥꯕꯨ ꯌꯥꯅꯤꯡꯉꯕꯁꯨ ꯌꯥꯕꯨ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯄꯥꯗꯕ ꯍꯥꯏꯕꯗꯨꯗꯤ ꯇꯧꯒꯅꯨꯀꯣ ꯑꯩꯒꯤ ꯋꯥꯗꯨꯗ ꯄ꯭ꯔꯇꯤꯃꯥ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯨꯔꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯩꯍꯥꯛ ꯃꯃꯥꯡꯗ ꯃꯥꯅ ꯄꯤꯔꯛꯄ ꯆꯤꯊꯤ ꯑꯃꯠꯇ ꯂꯧꯈꯤꯗꯦ ꯂꯧꯔꯕꯁꯨ ꯆꯤꯊꯤ ꯄꯨꯔꯛꯏꯕ ꯃꯤꯗꯨꯒꯤ ꯃꯃꯥꯡꯗ ꯁꯦꯒꯥꯏꯔꯒ ꯍꯨꯟꯗꯣꯛꯈꯤꯕ ꯉꯥꯛꯇꯅꯤ ꯑꯩꯒꯤ ꯏꯇꯧ ꯑꯗꯨꯗ ꯃꯈꯣꯏ ꯁꯥꯎꯅꯤꯡꯕ ꯏꯀꯥꯏꯕ ꯅꯪꯈ꯭ꯔꯕꯅꯤ ꯑꯩꯅꯁꯨ ꯁꯥꯎꯅꯤꯡꯉꯒ ꯁꯥꯎꯖꯧ ꯍꯥꯏꯗꯨꯅ ꯇꯧꯈꯤꯕ ꯉꯥꯛꯇꯅꯤ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯡꯅꯤꯡꯗꯕ ꯍꯩꯅꯗꯕ ꯃꯍꯥꯛꯄꯨ ꯑꯩꯅ ꯀꯔꯝꯅ ꯅꯨꯡꯁꯤꯗꯣꯏꯅꯣ ꯍꯧꯖꯤꯛꯁꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯃꯍꯥꯛꯀꯤ ꯃꯐꯝ ꯑꯃꯠꯇ ꯂꯩꯇꯦ ꯍꯣꯏ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯋꯥꯐꯝꯗꯣ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯗꯗꯥꯒꯤꯁꯨ ꯃꯥ ꯌꯦꯡꯂꯒ ꯆꯤꯊꯤꯁꯦ ꯃꯁꯤꯃꯗꯤ ꯂꯧꯔꯒꯦ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯃꯃꯜ ꯌꯦꯡꯗꯨꯅ ꯍꯥꯡꯗꯣꯛꯇꯨꯅꯁꯨ ꯑꯗꯨꯃꯛ ꯌꯦꯡꯂꯒꯦ ꯑꯗꯨꯒ ꯃꯈꯥꯗꯤ ꯑꯩꯉꯣꯟꯗ ꯁꯨꯛꯌꯦꯠꯂꯅꯨ ꯍꯥꯏꯌꯣ ꯁꯤꯒꯦ ꯍꯥꯏꯔꯕꯁꯨ ꯑꯗꯨꯝ ꯁꯤꯈ꯭ꯔꯣ ꯍꯥꯏꯌꯣ ꯃꯍꯥꯛꯀꯤ ꯁꯤꯕꯒꯤ ꯄꯥꯎ ꯇꯥꯔꯒ ꯑꯩꯁꯦ ꯁꯥꯟꯇꯤ ꯐꯪꯉꯦ ꯈꯟꯅ ꯍꯔꯥꯎꯖꯒꯦ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯉꯥ ꯊꯣꯡꯕꯁꯨ ꯆꯥꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯄ꯭ꯔꯇꯤꯃꯥꯗꯣ ꯑꯦꯝꯕ꯭ꯂꯞꯇꯨ ꯂꯧꯔꯒ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯆꯠꯈꯤ ꯃꯍꯥꯛꯀꯤ ꯋꯥꯍꯩꯁꯤꯡꯗꯣ ꯁꯥꯎꯅꯤꯡꯗꯨꯅ ꯀꯜꯂꯛꯄꯦꯅ ꯍꯥꯏꯕꯅꯤ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯊꯃꯣꯏꯗꯗꯤ ꯃꯩ ꯆꯨꯕꯒꯨꯝꯅ ꯊꯣꯛꯈꯤ ꯈꯖꯤꯛꯇꯪ ꯏꯁꯥꯗ ꯁꯥꯎꯅꯤꯡꯕ ꯄꯣꯛꯈꯤ ꯈꯟꯈꯤ ꯑꯁꯤꯒꯨꯝꯕ ꯅꯨꯄꯤꯁꯤꯕꯨ ꯏꯇꯥꯎ ꯍꯦꯃꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯄꯥꯝꯂꯨꯔꯤꯕꯅꯣ ꯍꯥꯏꯅ ꯃꯊꯪ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯄ꯭ꯔꯇꯤꯃꯥꯗꯣ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯃꯥꯏꯊꯣꯡꯗꯤ ꯉꯔꯥꯡꯒꯤ ꯃꯇꯒꯨꯝ ꯌꯥꯝꯅ ꯈꯦꯡꯕ ꯍꯥꯏꯕꯗꯣ ꯃꯗꯨꯃꯗꯤ ꯑꯣꯏꯗ꯭ꯔꯦ ꯃꯃꯥꯏ ꯃꯃꯤꯠꯇꯣ ꯏꯃꯝꯃꯛꯁꯤꯜꯂꯤ ꯃꯊꯃꯣꯏ ꯑꯣꯜꯂꯛꯄꯒꯤ ꯃꯃꯤꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯇꯥꯏ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯑꯩ ꯈꯖꯤꯛꯇꯪ ꯂꯥꯛꯇꯅꯕ ꯐꯥꯎꯈꯤ ꯀꯔꯤ ꯍꯥꯏꯔꯛꯀꯗꯕꯅꯣ ꯍꯥꯏꯅ ꯑꯩꯅ ꯈꯟꯈꯤ ꯃꯥ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯂꯛꯂꯒ ꯑꯩꯅ ꯀꯔꯤꯝꯇ ꯍꯥꯏꯗ꯭ꯔꯤꯉꯩ ꯃꯥꯅ ꯍꯥꯟꯅ ꯍꯥꯏꯔꯛꯏ ꯗꯥ ꯑꯩ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯔꯦ ꯃꯥꯅ ꯑꯩꯕꯨ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯜꯂꯨꯗ꯭ꯔꯦ ꯃꯁꯤꯒꯤ ꯆꯤꯊꯤꯁꯦ ꯃꯉꯣꯟꯗ ꯈꯔ ꯄꯤꯕꯤꯌꯣ ꯑꯩ ꯗꯗꯥꯒꯤ ꯃꯃꯥꯡꯗ ꯀꯨꯏꯅ ꯂꯦꯞꯄ ꯉꯝꯗ꯭ꯔꯦ ꯑꯩ ꯁꯦꯠꯂꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛ ꯃꯃꯥꯏ ꯂꯩꯇꯨꯅ ꯆꯠꯈꯤ ꯑꯩꯍꯥꯛꯁꯨ ꯋꯥ ꯉꯥꯡꯕ ꯉꯝꯗꯅ ꯃꯍꯥꯛꯅ ꯄꯤꯔꯝꯕ ꯆꯤꯊꯤꯗꯣ ꯄꯥꯏꯔꯒ ꯃꯥꯅ ꯆꯠꯈꯤꯕꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯈꯤ ꯀꯨꯏꯗꯦ ꯑꯩꯍꯥꯛ ꯍꯔꯥꯎꯃꯟꯅ ꯅꯨꯡꯉꯥꯏꯃꯟꯗꯨꯅ ꯆꯤꯊꯤꯗꯨ ꯄꯨꯔꯒ ꯏꯇꯥꯎ ꯍꯦꯝꯕꯒꯤ ꯃꯅꯥꯛꯇ ꯊꯨꯅ ꯆꯠꯂꯝꯃꯦ ꯃꯇꯝ ꯑꯗꯣ ꯍꯦꯝꯕ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯃꯦ ꯑꯩꯅ ꯍꯔꯥꯎꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯦ ꯏꯇꯥꯎ ꯂꯣꯇ꯭ꯔꯤ ꯐꯥꯎꯔꯦ ꯑꯩꯅ ꯍꯥꯏꯈꯤꯕꯗꯥꯏ ꯊꯥꯁꯤꯅ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯄ꯭ꯔꯇꯤꯃꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯍꯟꯒꯦ ꯍꯥꯏꯅ ꯄ꯭ꯔꯇꯤꯃꯥꯒꯤ ꯅꯨꯡꯁꯤ ꯆꯤꯊꯤ ꯄꯤꯍꯜꯂꯛꯀꯦ ꯍꯥꯏꯗꯨꯅ ꯅꯪꯉꯣꯟꯗ ꯍꯥꯏꯈꯤꯕꯗꯣ ꯃꯁꯦ ꯃꯥꯅ ꯍꯧꯖꯤꯛꯇ ꯑꯩꯉꯣꯟꯗ ꯄꯤꯔꯛꯄꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯅ ꯃꯉꯣꯟꯗ ꯆꯤꯊꯤꯗꯣ ꯎꯠꯂꯝꯃꯦ ꯃꯍꯥꯛꯅ ꯃꯥꯏꯊꯣꯡꯗꯗꯤ ꯍꯔꯥꯎꯔꯒ ꯊꯥꯖꯕꯗꯤ ꯉꯝꯗꯅ ꯉꯛꯅ ꯍꯥꯏꯔꯛꯏ ꯑꯁꯦꯡꯕ꯭ꯔꯥ ꯏꯇꯥꯎ ꯑꯩꯅ ꯅꯣꯛꯂꯒ ꯍꯥꯏꯈꯤ ꯑꯁꯦꯡꯕ ꯍꯥꯏꯕꯕꯨ ꯃꯍꯥꯛ ꯑꯩꯅ ꯊꯥꯛꯄ ꯂꯥꯡꯗ ꯊꯨꯔꯦꯗꯅ ꯅꯨꯡꯒꯨꯝꯅ ꯀꯜꯂꯕ ꯃꯊꯃꯣꯏꯗꯣ ꯑꯩꯅ ꯁꯥꯕ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯗ ꯀꯥꯝꯕ ꯃꯇꯝꯗ ꯕ꯭ꯔꯦꯛ ꯕ꯭ꯔꯦꯛ ꯕ꯭ꯔꯦꯛꯈꯦꯗꯅ ꯃꯃꯥꯏ ꯃꯃꯤꯠꯇꯣ ꯏꯇꯨꯛ ꯇꯨꯛꯊꯔꯒ ꯑꯩꯍꯥꯛ ꯗꯥ ꯍꯦꯝꯕꯕꯨ ꯅꯨꯡꯁꯤꯔꯦ ꯃꯁꯤꯒꯤ ꯆꯤꯊꯤꯁꯦ ꯃꯉꯣꯟꯗ ꯄꯤꯕꯤꯌꯨ ꯑꯁꯤ ꯍꯥꯏꯔꯒ ꯍꯦꯝꯕ ꯑꯩꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯂꯩ ꯃꯍꯥꯛꯅ ꯆꯤꯊꯤꯗꯣ ꯂꯧꯒꯦ ꯍꯥꯏꯅ ꯇꯧꯏ ꯃꯗꯨꯗ ꯑꯩꯅ ꯆꯤꯊꯤ ꯄꯥꯏꯔꯤꯕ ꯈꯨꯠꯇꯣ ꯇꯨꯡꯗ ꯆꯤꯡꯂꯒ ꯑꯩꯅ ꯍꯥꯏꯈꯤ ꯉꯥꯏꯈꯣ ꯑꯩꯈꯣꯏꯅ ꯄꯥꯏꯃꯤꯟꯅꯁꯦ ꯑꯩ ꯄꯥꯒꯦ ꯅꯪ ꯇꯥꯎ ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯍꯥꯛ ꯃꯥꯒꯤ ꯐꯃꯨꯡꯗ ꯐꯝꯊꯔꯝꯃꯦ ꯍꯦꯛ ꯐꯝꯊꯕꯒ ꯑꯦꯝꯕ꯭ꯂꯞꯇ ꯁꯦꯒꯥꯏꯔꯒ ꯆꯤꯊꯤꯗꯣ ꯂꯧꯊꯣꯛꯂꯝꯃꯦ ꯆꯤꯊꯤ ꯑꯗꯣ ꯇꯤꯡꯊꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯅ ꯍꯥꯞꯈꯤꯕ ꯈꯨꯗꯣꯞꯇꯣ ꯌꯥꯎꯗꯅ ꯂꯩꯔꯝꯃꯦ ꯑꯩꯅ ꯆꯤꯊꯤꯗꯣ ꯄꯥꯕ ꯍꯧꯏ ꯑꯩꯍꯥꯛ ꯆꯤꯊꯤ ꯏꯕꯁꯦ ꯀꯌꯥ ꯍꯩꯇꯦ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯏꯕꯅꯦ ꯆꯦꯅꯥ ꯃꯁꯤꯡ ꯈꯪꯗꯅ ꯁꯦꯒꯥꯏꯔꯦ ꯕꯣꯏꯁꯨ ꯇꯪꯈꯥꯏ ꯆꯜꯂꯦ ꯃꯁꯤꯃꯛꯇꯗ ꯄꯥꯝꯖꯕ ꯋꯥꯍꯩ ꯑꯃꯠꯇ ꯊꯣꯛꯂꯛꯇ꯭ꯔꯦ ꯑꯩꯅ ꯀꯌꯥꯝ ꯅꯨꯡꯁꯤꯕ ꯅꯪꯅ ꯀꯌꯥꯝ ꯄꯦꯟꯒꯗꯕ ꯋꯥꯍꯩ ꯊꯤꯕ ꯃꯇꯝꯗ ꯑꯩꯍꯥꯛ ꯀꯣꯛ ꯉꯥꯎꯔꯦ ꯆꯨꯝꯅ ꯑꯩꯅꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤꯅꯗꯤ ꯏꯊꯃꯣꯏ ꯑꯁꯤꯅ ꯄꯦꯜꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯅꯅꯦ ꯕꯣꯏ ꯇꯪꯈꯥꯏ ꯌꯧꯅ ꯁꯦꯒꯥꯏꯈꯤꯕ ꯆꯦꯅꯥꯁꯤꯡꯗꯨ
ꯈꯔ ꯃꯈꯩꯗꯤ ꯐꯔꯦ ꯈꯟꯗꯨꯅ ꯆꯤꯊꯤ ꯁꯥꯔꯒ ꯄꯤꯈ꯭ꯔꯕꯅꯤ꯫ ꯑꯩꯍꯥꯛ ꯅꯍꯥꯛꯀꯤ ꯆꯤꯊꯤ ꯄꯥꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯛꯄꯁꯨ ꯍꯧꯔꯛꯈꯤ꯫ ꯆꯤꯊꯤ ꯑꯗꯣ ꯂꯣꯏꯕ ꯐꯥꯎꯕ ꯄꯥꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯤꯠꯀꯤ ꯄꯤ ꯀꯌꯥꯔꯛ ꯍꯟꯅ ꯇꯩꯊꯣꯛꯈꯤ꯫ ꯆꯤꯊꯤ ꯑꯗꯨꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯊꯤꯔꯤꯕꯅ ꯅꯍꯥꯛꯀꯤ ꯑꯌꯦꯛꯄ ꯐꯣꯇꯣ 3 ꯑꯗꯨꯅꯤ꯫ ꯐꯣꯇꯣꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯊꯤꯡꯒꯥꯏꯈꯤ, ꯃꯁꯦꯠ ꯀꯌꯥ ꯊꯣꯛꯅ ꯊꯨꯒꯥꯏꯈꯤ꯫ ꯅꯪꯅ ꯑꯩꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯒꯦ ꯍꯥꯏꯕꯗꯣ ꯐꯣꯇꯣꯁꯤꯡ ꯑꯁꯤꯅ ꯃꯁꯤꯡ ꯂꯦꯡꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯒꯨꯝ ꯇꯧꯏ꯫ ꯃꯗꯨꯗ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯛꯄꯒꯤ ꯆꯥꯡꯗꯣ ꯀꯔꯤ ꯋꯥꯍꯩꯅ ꯐꯣꯡꯗꯣꯛꯀꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯉꯁꯤꯗ ꯐꯥꯎꯔꯛꯄ ꯅꯨꯡꯁꯤꯕꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯣꯠꯂꯕ ꯑꯁꯤꯗ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩꯕꯨ ꯅꯨꯡꯁꯤꯔꯛꯄ ꯅꯪꯒꯤ ꯊꯃꯣꯏ ꯑꯗꯨꯅ ꯀꯔꯤ ꯑꯣꯏꯔꯝꯒꯗꯕ? ꯑꯩ ꯈꯜꯂꯨꯕ ꯃꯇꯝꯗ ꯇꯨ ꯆꯨꯡꯉꯤ꯫ ꯉꯁꯤꯗꯤ ꯑꯩꯅ ꯇꯥꯠ ꯂꯥꯎꯅ ꯃꯤꯅꯝꯕ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯒꯦ, ꯑꯩꯍꯥꯛ ꯅꯍꯥꯛꯄꯨ ꯅꯨꯡꯁꯤ꯫ ꯌꯥꯔꯕ꯭ꯔꯥ? ꯃꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯅꯍꯥꯛꯅ ꯌꯥꯔꯕꯁꯨ ꯑꯩꯒꯤ ꯊꯃꯣꯏꯗꯗꯤ ꯄꯦꯟꯗ꯭ꯔꯤ, ꯅꯨꯡꯁꯤꯕꯒꯤ ꯋꯥꯍꯩ ꯊꯤꯅꯤꯡꯂꯤ꯫ ꯑꯩꯍꯥꯛꯅ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯒꯤ ꯊꯥꯛꯇꯨ ꯌꯧꯅ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯕꯁꯨ ꯄꯨꯟꯁꯤꯁꯤꯗꯗꯤ ꯅꯍꯥꯛꯅ ꯍꯥꯏꯕꯗ ꯏꯜꯂꯅꯤ꯫ ꯄꯨꯛꯅꯤꯡ ꯑꯁꯤꯅ ꯅꯍꯥꯛ ꯅꯠꯇꯅ ꯀꯅꯥꯕꯨ ꯁꯤꯅꯤꯡꯉꯔꯣꯏ꯫ ꯋꯥꯈꯜ ꯑꯁꯤꯁꯨ ꯅꯍꯥꯛꯀꯤ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯃꯔꯝꯗ ꯈꯟꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯃꯠꯇ ꯈꯜꯂꯔꯣꯏ꯫ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯅꯤꯃꯛꯁꯦ ꯅꯪꯒꯤ ꯑꯣꯏꯔꯕꯅꯤ꯫ ꯅꯪꯅ ꯄꯤꯔꯛꯄ ꯈꯨꯗꯣꯞꯁꯦ ꯌꯥꯝꯅ ꯐꯖꯩ, ꯌꯥꯝꯅꯁꯨ ꯄꯥꯝꯃꯤ, ꯑꯗꯨꯕꯨ ꯑꯩ ꯃꯁꯦ ꯂꯧꯔꯔꯣꯏ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯕꯨ ꯏꯁꯦꯡ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯕ ꯑꯩꯁꯤꯕꯨ ꯁꯅꯥ ꯈꯨꯗꯣꯞꯁꯦ ꯄꯤꯕꯗꯒꯤ ꯅꯨꯡꯁꯤꯔꯛꯄꯅꯤ ꯈꯟꯈꯤꯒꯗꯕꯗꯣ ꯑꯩꯍꯥꯛ ꯄꯥꯝꯗꯦ꯫ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯑꯩꯃꯛꯅꯤ ꯈꯜꯂꯒ ꯊꯝꯕꯤꯌꯨ꯫ ꯍꯌꯦꯡ ꯅꯪꯒꯤ ꯑꯣꯏꯅ ꯅꯅꯥꯛꯇ ꯂꯥꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯅꯈꯨꯠꯃꯛꯅ ꯑꯩꯒꯤ ꯑꯣꯏꯒꯤ ꯈꯨꯗꯣꯝꯕꯤꯗ ꯁꯤꯕꯤꯌꯨ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯄꯦꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯖꯒꯦ꯫ ꯂꯣꯏꯁꯤꯟꯖꯔꯒꯦ, ꯅꯣꯛꯅꯕꯤꯒꯅꯨ꯫ ꯅꯍꯥꯛꯀꯤ ꯃꯤꯑꯣꯠꯄꯤ ꯄ꯭ꯔꯇꯤꯃꯥ꯫ ꯑꯩꯅ ꯆꯤꯊꯤ ꯄꯥꯕ ꯂꯣꯏꯕꯒ ꯍꯦꯟꯕꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯇꯤ ꯃꯃꯤꯗꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯗꯨꯒ ꯑꯉꯛꯄ ꯑꯃꯗꯤ ꯈꯪꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯃꯍꯥꯛꯅ ꯑꯌꯦꯛꯄ ꯐꯣꯇꯣ 3ꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏꯕꯨ ꯊꯤꯡꯒꯥꯏ ꯍꯥꯏꯕ ꯑꯃ ꯌꯥꯎꯈꯤꯕꯗꯣ ꯀꯔꯤꯅꯣ? ꯀꯅꯥꯒꯤ ꯀꯔꯝꯕ ꯐꯣꯇꯣꯅꯣ? ꯆꯤꯊꯤꯗꯨꯗꯤ ꯅꯪꯅ ꯏꯕꯅꯤ ꯈꯪꯉꯦ꯫ ꯃꯗꯨꯗ ꯑꯩꯅ ꯋꯥꯗꯤ ꯉꯥꯡꯗꯅ ꯑꯩꯅ ꯌꯦꯛꯈꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨꯒꯤ ꯐꯣꯇꯣ 3ꯗꯣ ꯃꯉꯣꯟꯗ ꯄꯤꯔꯒ ꯌꯦꯡꯍꯜꯂꯤ꯫ ꯐꯣꯇꯣ ꯑꯗꯣ ꯑꯩꯅ ꯆꯥꯝꯕ ꯃꯇꯝꯗ ꯀꯣꯄꯤ 2 ꯆꯥꯝꯕꯅꯤ꯫ ꯀꯣꯄꯤ ꯑꯃꯃꯝꯅ ꯑꯦꯟꯚꯦꯂꯞꯇ ꯍꯥꯞꯈ꯭ꯔꯒ ꯂꯦꯝꯍꯧꯕ ꯑꯃꯃꯝ ꯑꯗꯨꯅ ꯑꯩꯅ ꯄꯥꯏꯍꯧꯕꯅꯤ꯫ ꯃꯥꯅ ꯃꯗꯨ ꯌꯦꯡꯂꯒ ꯍꯔꯥꯎꯅ ꯃꯃꯤꯠꯇꯣ ꯂꯥꯎꯊꯣꯛꯂꯒ ꯑꯩꯉꯣꯟꯗ ꯅꯣꯛꯅ ꯅꯣꯛꯅ ꯍꯥꯏꯔꯛꯏ, ꯌꯥꯏꯍꯦ ꯏꯊꯥꯎ, ꯅꯪꯁꯤꯗꯤ ꯄꯨꯔꯥ ꯂꯥꯏꯅꯤꯍꯦ꯫ ꯂꯥꯏ ꯅꯤꯡꯕꯕꯨꯗꯤ ꯅꯪ ꯑꯣꯏꯅ ꯅꯤꯡꯕꯅ ꯆꯨꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯅꯪꯅ ꯏꯈꯤꯕ ꯆꯤꯊꯤꯗꯣ ꯑꯩꯅꯁꯨ ꯄꯥꯅꯤꯡꯉꯦ꯫ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯎꯅ ꯌꯦꯛꯂꯕꯅꯤꯅ ꯆꯤꯊꯤ ꯑꯗꯨꯒꯤ ꯃꯔꯣꯟꯗꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯔꯝꯅꯤ꯫ ꯃꯔꯝꯗꯤ ꯅꯨꯡꯒꯨꯝꯅ ꯀꯟꯕ ꯃꯥꯒꯤ ꯊꯃꯣꯏꯅ ꯄꯤꯛꯊꯔꯛꯄ ꯍꯥꯏꯕꯁꯦ ꯑꯆꯝꯕꯗꯤ ꯑꯣꯏꯔꯣꯏ꯫ ꯑꯩꯅ ꯅꯣꯛꯂꯒ ꯆꯤꯊꯤ ꯑꯗꯨꯒꯤ ꯋꯥꯔꯣꯜꯁꯤꯡꯗꯣ ꯍꯥꯏꯗꯨꯅ ꯇꯥꯍꯟꯈꯤ꯫ ꯃꯗꯨꯗ ꯃꯥꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯀꯣꯟꯕꯨ ꯀꯣꯟꯕꯋꯣ ꯆꯨꯞꯄꯨ ꯆꯨꯞꯄꯋꯣ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ, ꯏꯇꯥꯎ, ꯅꯍꯥꯛ ꯍꯧꯖꯤꯛ ꯍꯟꯈꯤꯕ ꯌꯥꯗ꯭ꯔꯦ꯫ ꯌꯦꯜꯂꯣ ꯀꯂꯔꯒꯤ ꯑꯍꯥꯎꯕ ꯑꯦꯟꯁꯥꯡ ꯑꯃ ꯆꯥꯁꯦ꯫ ꯑꯩꯒꯤ ꯃꯇꯣꯛ ꯉꯥꯡꯕ ꯐꯖꯕ ꯑꯆꯧꯕ ꯌꯦꯟꯕꯥ ꯑꯃ ꯂꯩ, ꯃꯗꯣ ꯊꯣꯡꯉꯒ ꯑꯩꯈꯣꯏꯅꯤꯗ ꯆꯥꯁꯦ꯫ ꯑꯗꯨꯒꯅꯦ, ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩꯈꯣꯏꯅꯤ ꯕꯖꯥꯔ ꯆꯠꯁꯦ꯫ ꯑꯩꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯅ ꯍꯦꯛ ꯄꯥꯝꯕ ꯐꯤꯖꯣꯜꯗꯣ ꯑꯩꯅ ꯁꯣꯏꯗꯅ ꯂꯩꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯦꯝꯕ ꯄ꯭ꯔꯇꯤꯃꯥ ꯅꯨꯡꯁꯤꯅꯈꯤ, ꯊꯨꯡꯁꯨ ꯊꯨꯡꯅꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯂꯕ ꯃꯇꯨꯡꯗ ꯅꯣꯡꯃ ꯑꯩꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯂꯝꯃꯤ꯫ ꯃꯗꯨꯗ ꯄ꯭ꯔꯇꯤꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯤꯒꯤ ꯃꯔꯥꯏꯕꯛ ꯐꯕꯁꯦ ꯁꯅꯥ ꯂꯨꯄꯥ ꯄꯨꯔꯥ ꯗꯣꯂꯥꯅ ꯑꯣꯏꯗꯦ꯫ ꯃꯄꯨꯔꯣꯏꯕꯅ ꯈꯝꯊꯦꯡꯅ ꯅꯨꯡꯁꯤꯕꯤꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯥꯏꯕꯛ ꯐꯕꯗꯣ ꯀꯅꯥꯅꯁꯨ ꯍꯥꯏꯕ ꯉꯝꯂꯣꯏ꯫ ꯍꯧꯖꯤꯛ ꯑꯩꯍꯥꯛ ꯏꯄꯨꯔꯣꯏꯕꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤ, ꯀꯌꯥꯃꯨꯛ ꯅꯨꯡꯁꯤꯕꯒꯦ ꯍꯥꯏꯕꯕꯨ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯔꯤꯕ
ꯏꯆꯥꯁꯤꯗꯕꯧ ꯃꯍꯥꯛꯄꯨꯅ ꯍꯦꯟꯅ ꯅꯨꯡꯁꯤ꯫ ꯅꯨꯡꯁꯤꯕ ꯏꯆꯥꯁꯦ ꯀꯥꯏꯅꯕ ꯃꯇꯝꯗ ꯑꯩꯍꯥꯛ ꯁꯤꯕ ꯉꯝꯒꯅꯤ ꯊꯥꯖꯗꯦ꯫ ꯑꯗꯨꯕꯨ ꯏꯄꯨꯔꯣꯏꯕ ꯀꯥꯏꯅꯕ ꯃꯇꯝꯗꯗꯤ ꯑꯩꯍꯥꯛ ꯍꯤꯡꯗꯨꯅ ꯂꯩꯕ ꯉꯝꯂꯣꯏ꯫ ꯑꯩꯍꯥꯛꯁꯦ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯣꯏꯅ ꯐꯪꯖꯕ ꯃꯇꯝꯗ ꯑꯩꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯈ꯭ꯔꯕ